Hello, Iramdam Phanglakpagi Irecha Kudimapu Hanbamaktada Dr. Ngangbam Santi Kumar Meetei Taiwan dagi lapna kurumjari ngasi eihaakki imangda leiriba certificate amadi mana matum kharasigi matangda eihaak mayamda paaudamjage sigi ahanba mayaida leiriba si handakta ngarang tang nahanta phangkiba wiki AASE haibadi Applied and Advanced Science Exchange haairiba International Academic Conference malengweba dumba conference aduda yaurubagi adudaidira session chairman oina Phamlangda laukibagi adugumba memento trophy manamani masi eihaakki oinadi session international conference kumbada sumana session chairman oibasi eihaakki ahanbani haibatare aduga sigi nakanda leiriba sina koigi certificate of session chair okay session chair louba sigi su akoina moina certificate se yamna ningthina pibi masina akoigi kari haibatare akoigi proof praman du haibatare aduna somda sigi hek makhada leiriba sina koigi certificate of paper presentation si aingonda pikiba certificate of paper presentation is a minute tara mga eihaakki page tara humdoi tara mari sangba research to minute tara mga da hamna telap na maroiba khara present tawkibagi adugumba Thaagatchari haitare tawkibagi certificate adudagi sina eihaakki name tag akoigi base name base haitare akoigi conference aduda pikiba Thaagatchari oiga sisu base dagi somda leirisina sina khwaidagi aingondadi thamjaba haibatare khwaidagi maru oiba trophy oiresina sigisi akoigi 2020 handaki international conference daisda eihaakki paper research paper adubu wakhalon adubu maduda thamliba nahaarolsing adubu Thaagatpibu oina sakhangbibu oina mamal yauna loubiba oina 2020 best paper award si aingonda pirakpa mali maru oina sigi best paper award sigi award si Phangbagi maram si eihaakna sum khanbada koigi sida yauriba topic sida impact of regular exercise or sports participation on students' academic performance haibani aduga amangda yaurisina Hong Kong Dalian University of Technology New Taipei City sina aikoigi university gi mamingni sigi eihaakna sum khanjabda masidaisda sigi topic sidaisda sigi paper sida eihaakpu best paper award pibirakpasi eihaakna sum khanjabda masidaisda topic asigi manungda yauriba wakhalon eihaakna thamjariba haibati sajel chang naina sajel tauba natraga chang naina sports sanaba amadi chang naina sports competition singda yauba koi sanaroi maheiroisingna koigi lairik laisu tambada henna pukning changchinna tamba ngami henna thawai yauna tauba ngami haibidu ki maramda ijabani eihaakki paper si aduda masidaisida yaurisi maru oina hujikkangi leiriba koigi digital age ki
ꯇꯧꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯁꯤꯗꯩꯁꯤꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯅꯍꯥꯔꯣꯜꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃꯃꯝ ꯄꯥꯏꯁꯤꯜꯂꯒ ꯑꯗꯩ ꯀꯝꯄ꯭ꯌꯨꯇꯔ ꯑꯃꯃꯝ ꯊꯝꯖꯤꯜꯂꯒ ꯅꯠꯇ꯭ꯔꯒ ꯇꯤꯚꯤꯒꯤ ꯃꯃꯥꯡꯗ ꯐꯝꯖꯤꯟꯗꯅ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯦ ꯃꯈꯣꯏꯅ ꯑꯗꯨꯗꯩꯗꯨꯗ ꯃꯥꯡꯍꯟꯕ ꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯈꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯊꯋꯥꯏ ꯌꯥꯎꯔꯛꯇꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯅꯤꯡꯂꯛꯇꯕ ꯑꯗꯒꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯗ ꯌꯥꯎꯔꯤꯁꯤ ꯚꯤꯗꯤꯑꯣ ꯒꯦꯝ ꯁꯥꯟꯅꯕ ꯚꯤꯗꯤꯑꯣ ꯒꯦꯝ ꯃꯈꯜ ꯃꯈꯜꯒꯤ ꯚꯤꯗꯤꯑꯣ ꯒꯦꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯃꯨꯚꯤ ꯑꯗꯒꯤ ꯀꯅꯥ ꯂꯣꯏꯅ ꯂꯩꯔꯦ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯗ ꯑꯗꯒꯤ ꯅꯦꯠꯐ꯭ꯂꯤꯛꯁ ꯀꯥꯏ ꯇꯧꯗꯅ ꯇꯣꯉꯥꯟꯕ ꯏꯁꯩ ꯅꯣꯡꯃꯥꯏ ꯑꯗꯒꯤ ꯃꯌꯥꯝꯁꯤ ꯌꯥꯎꯕꯁꯤꯅ ꯃꯣꯏꯅ ꯁꯦꯜ ꯐꯣꯟꯗ ꯃꯇꯝ ꯃꯥꯡꯍꯟꯕ ꯑꯗꯒꯤ ꯀꯝꯄ꯭ꯌꯨꯇꯔꯗ ꯃꯇꯝ ꯃꯥꯡꯍꯟꯕ ꯑꯗꯩ ꯇꯤꯚꯤꯁꯨ ꯀꯝꯄ꯭ꯌꯨꯇꯔꯗꯧꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯕꯅꯤꯅ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯃꯇꯝ ꯃꯥꯡꯍꯟꯕ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯒꯨꯝꯕ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩꯍꯥꯛꯀꯤ ꯄꯦꯄꯔ ꯑꯁꯤ ꯌꯥꯝꯅ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯃꯥꯜꯂꯤ ꯋꯥꯍꯟꯊꯣꯛ ꯂꯩ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄ ꯃꯥꯜꯂꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯁꯥꯟꯅ ꯈꯣꯠꯅꯕꯁꯤꯗ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯣꯖꯥ ꯑꯣꯏꯕ ꯑꯍꯜ ꯂꯃꯟ ꯑꯣꯏꯕ ꯒꯥꯔꯖꯤꯌꯥꯟꯁꯤꯡꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤ ꯁꯤꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯆꯥꯡ ꯅꯥꯏꯅ ꯁꯥꯖꯦꯜ ꯇꯧꯕꯒꯤ ꯑꯗꯒꯤ ꯁ꯭ꯄꯣꯔꯠꯁ ꯀꯝꯄꯤꯇꯤꯁꯟꯁꯤꯡꯗꯩꯗ ꯆꯥꯡꯗꯝꯅꯕ ꯀꯌꯥꯗ ꯆꯥꯡ ꯅꯥꯏꯅ ꯌꯥꯎꯍꯜꯂꯒ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯁꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯒꯦꯝ ꯑꯗꯒꯤ ꯃꯨꯚꯤ ꯑꯗꯒꯤ ꯏꯔꯥꯡ ꯐꯂꯥꯡꯁꯤꯗꯒꯤ ꯃꯥꯏ ꯑꯣꯟꯊꯣꯛꯍꯜꯂꯒ ꯁꯣꯝꯗ ꯃꯁꯥ ꯃꯎ ꯐꯕꯒꯤ ꯂꯝꯁꯤꯗ ꯊꯥꯖꯤꯜꯂꯒ ꯍꯦꯟꯅ ꯃꯈꯣꯏꯁꯤ ꯃꯁꯥ ꯃꯎ ꯐꯍꯜꯂꯒ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯗ ꯃꯀꯣꯛ ꯑꯣꯏꯅꯤꯡꯕꯒꯤ ꯄꯥꯟꯗꯝ ꯑꯃ ꯂꯩꯍꯜꯂꯒ ꯍꯥꯏꯕꯗꯤ ꯁ꯭ꯄꯣꯔꯠꯁꯃꯦꯟ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯃꯀꯣꯛ ꯊꯣꯡꯅꯤꯡꯉꯤ ꯃꯗꯨꯒꯤ ꯃꯀꯣꯛ ꯊꯣꯡꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯗ ꯂꯩꯔꯒꯗꯤ ꯃꯈꯣꯏꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗꯁꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯃꯀꯣꯛ ꯊꯣꯡꯅꯤꯡꯕꯒ ꯂꯣꯏꯅꯅ ꯃꯣꯏ ꯁꯣꯏꯗꯅ ꯍꯣꯠꯅꯒꯅꯦꯕ ꯃꯁꯤꯒꯤ ꯑꯁꯦꯡꯕ ꯏꯆꯝ ꯆꯝꯕ ꯆꯥꯡꯌꯦꯡ ꯑꯃ ꯍꯥꯏꯔꯒꯁꯨ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯒꯁꯨ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤ ꯍꯣꯏ ꯃꯇꯝꯗꯨꯗ ꯑꯩꯍꯥꯛ ꯈꯪꯈꯤꯗꯦ ꯁꯤꯒꯨꯝꯕ ꯊꯤꯑꯣꯔꯤꯁꯤ ꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯁꯤ ꯈꯪꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯂꯥꯛꯈꯤ ꯑꯩꯍꯥꯛꯇꯤ ꯍꯥꯏ ꯁ꯭ꯀꯨꯜꯗꯒꯤ ꯀꯣꯂꯦꯖ ꯇꯝꯃꯤꯉꯩꯗꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇꯝꯃꯤ ꯐꯥꯎ ꯉꯁꯤ ꯐꯥꯎꯕꯗ ꯑꯗꯨꯝ ꯇꯧꯖꯔꯤ ꯑꯗꯨꯒ ꯁꯤ ꯈꯛꯇꯗ ꯅꯠꯇꯅ ꯃꯈꯣꯏ ꯄꯨꯛꯅꯤꯡ ꯆꯪꯍꯟꯕ ꯑꯗꯒꯤ ꯚꯤꯗꯤꯑꯣ ꯒꯦꯝꯅꯆꯤꯡꯕ ꯁꯤꯒꯨꯝꯕ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯏꯔꯥꯡ ꯐꯂꯥꯡꯗꯒꯤ ꯃꯥꯏ ꯑꯣꯟꯊꯣꯛꯍꯟꯕꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯇꯧꯍꯟꯅꯤꯡꯗꯕ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯆꯥꯕ ꯗ꯭ꯔꯒ ꯆꯥꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯗ ꯐꯠꯇꯕ ꯀꯌా ꯑꯃ ꯊꯣꯛꯏꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯔꯦꯞ ꯀꯦꯁ ꯊꯣꯛꯏꯕ ꯑꯗꯒꯤ ꯃꯗꯨꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯑꯗꯒꯤ ꯃꯇꯝ ꯃꯥꯡꯍꯟꯕ ꯑꯗꯩ ꯄꯨꯟꯁꯤꯗ ꯃꯃꯜ ꯌꯥꯎꯗꯅ ꯍꯤꯡꯕ ꯑꯗꯩ ꯏꯁꯥꯗ ꯊꯥꯖꯕ ꯂꯩꯇꯕ ꯍꯥꯏꯗꯤ ꯁꯦꯜꯐ ꯀꯟꯐꯤꯗꯦꯟꯁ ꯂꯩꯇꯕ ꯑꯗꯨꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯀ꯭ꯔꯥꯏꯝꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯕ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯄꯟꯖꯈꯤꯕ ꯑꯗꯨꯃꯥꯏꯅ ꯄꯨꯛꯅꯤꯡ ꯆꯪꯗꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯗꯒꯤ ꯉꯥꯛꯊꯣꯛꯍꯟꯁꯤ ꯑꯐꯕ ꯃꯥꯏꯀꯩꯗ ꯄꯨꯁꯤꯟꯁꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯡ ꯅꯥꯏꯅ ꯁꯥꯖꯦꯜ ꯇꯧꯍꯟꯕ ꯑꯗꯒꯤ ꯆꯥꯡ ꯅꯥꯏꯅ ꯁ꯭ꯄꯣꯔꯠꯁ ꯀꯝꯄꯤꯇꯤꯁꯟꯁꯤꯡꯗ ꯌꯥꯎꯍꯟꯕ ꯑꯗꯒꯤ ꯁ꯭ꯄꯣꯔꯠꯁ ꯁꯥꯟꯅꯍꯟꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯁꯤ ꯌꯥꯝꯅ ꯑꯐꯕ ꯁꯤꯇꯤꯖꯟ ꯑꯃꯃꯝ ꯑꯣꯏꯒꯅꯤ ꯏꯔꯩꯆꯥ ꯑꯃꯃꯝ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯃ ꯂꯩꯅ ꯁꯣꯏꯗꯅ ꯍꯤꯡꯒꯅꯤ ꯃꯈꯣꯏꯕꯨ ꯁꯥꯖꯦꯜ ꯆꯥꯡ ꯅꯥꯏꯅ ꯇꯧꯍꯜꯂꯒꯗꯤ ꯃꯈꯣꯏꯕꯨ ꯁ꯭ꯄꯣꯔꯠꯁ ꯀꯝꯄꯤꯇꯤꯁꯟꯁꯤꯡꯅ ꯆꯤꯡꯕ ꯁꯤꯗꯩꯗ ꯆꯥꯡ ꯅꯥꯏꯅ ꯌꯥꯎꯍꯜꯂꯒꯗꯤ ꯃꯈꯣꯏ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯍꯩꯅꯕꯤ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗꯒꯤ ꯁꯣꯏꯗꯅ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛꯀꯤ ꯌꯥꯝꯅ ꯆꯥꯎꯅ ꯊꯥꯖꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯏꯖꯈꯤꯕ ꯄꯦꯄꯔꯅꯤ ꯃꯁꯤꯗꯩꯁꯤꯗ ꯃꯈꯣꯏꯅ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯎꯕꯤꯕꯗꯒꯤ ꯑꯩꯍꯥꯛꯀꯤ ꯍꯟꯗꯛ 2020 ꯕꯦꯁ ꯄꯦꯄꯔ ꯑꯦꯋꯥꯔꯗꯁꯤ ꯄꯤꯕꯤꯔꯛꯄꯅꯤ ꯍꯥꯏꯅ ꯑꯩꯍꯥꯛ ꯈꯟꯖꯩ ꯃꯇꯥꯡꯁꯤꯗ ꯃꯈꯣꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯊꯧꯗꯥꯡ ꯂꯧꯐꯝ ꯊꯣꯛꯏ ꯑꯩꯈꯣꯏꯅ ꯂꯩꯉꯥꯛꯅ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯂꯩꯊꯣꯛꯄ ꯌꯥꯔꯣꯏ ꯂꯩꯉꯥꯛꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯃꯁꯤ ꯑꯩꯈꯣꯏ
ahal oiraba haibidi mama mapa oiriba ojaa oiriba mayambasing oiriba aduga mkoigi makoibu taakpi tambiriba akhoi khudingmakna haairiba thokdang asi lauraga akoigi haurakliba icha isusing amadi maheiroising asibu akoina lamjingbiba yamna mathau tai haibsi eihaakki yamna chetna thajajaba wakhalonni Taiwan da citizen ama oina leijaraksu iramdam kanglaipakta pokchagiba iramdam kanglaipakta chawjarapa ireicha mioi ama oina ngasisu iramdam kanglaipakkidamakta khanjari konachu khanduna lakani aduga aihakna angamba dum aihak pijagani haairiba video matek asisu aihakna iramdamgi ireichasing ahal lamansing mama mapa oiba ojaa oiriba kayada amadi haurakliba akoigi maheiroi sanaroi mayamda paaujel asi pijabani Thaagatchari mayambu Dr. Ngangbam Chantikumar Meetei Taiwan dagi lapna khurumjari matung tarakpadasu iramdam kanglaipakkidamak ireichasinggidamak kanagadaba videosing upload tawjarake mayamna like tawbiyu share tawbiyu amadi subscribe tawbiyu ayaki channel si mayambu amuk hana Taagatchari